NRC National Research Center aduga MSF Manipur Student Federations aduga Moreh organization da Ecodome all community tribe ki sinausing khun mangani masida yawsi lesok sing lere khunmul lere aduga laimana lere Imphal Moreh Highway Welfare Committee aduga AMUCO aduga tribe union gi apun basinga ngasi gasimak tang punipan asida haikak pukpi gi church asida akoi Manipur gi thoiba thogdok wathok kaya sing amasu akoi tangdu leita da punsi ama leiribse masida koi saruk yana bagi da makta amasu chen khojen tinana akoi iri pairam da Manipur sida yelomi akoi punna amuk hana tangdu leita punsi ama leina bagi da makta Tarao tribe ki sinau sing khun mangani masida yawsi lesok sing lere khunmul lere aduga laimana lere aduga si haikak pukpi simasu lere aduga sana kopai namale mafam dudadi ngasi lakwa ngamdre hari basi kasina pula ka koi kasumba jamin thamin raga awa ngai ke wari sanaraga tangdu leta punchi amada buhana koi lamina si habi wapong loina na kana ne bai thorma duga si pantuk chabani masida saru hari basi ngasi all Manipur United Clubs and Organizations AMUCO NRC National Research Center aduga MSF Manipur Student Federations aduga Moreh organization da Ecodome all community tribe ki apun mama aduga loina Imphal Moreh Highway Welfare Committee loina na igi borok ngasi ngasimak ai magdali piriba oja budha na ego family haidana aikoina Manipur da liba chinga ta loji lewga sida environment kan bam sung senthok labi phana bagi dabakta agor gi pabi thabagi thawram chaksen jaribba aikoina ngasi apun basina joli thabak si tong lejabani masida me apuna mara sa jo pibi bagi dabakta sinjele langjari ba maroina Imphal Moreh Highway Welfare Committee ma kedigi ai leitan thagachari